ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯔꯥꯖꯅꯤꯇꯤꯗꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯀꯌꯥ ꯌꯥꯎꯔꯛꯄꯅ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ ꯃꯩꯔꯥꯂꯨꯞꯁꯤꯡ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀꯣꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ PH ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯃꯣꯕ ꯂꯤꯟꯆꯤꯡꯒꯤ ꯊꯕꯛ ꯆꯠꯊꯔꯣꯏꯁꯤ ꯍꯥꯏꯅ ꯃꯣꯔꯦ ꯑꯃꯗꯤ ꯊꯧꯕꯥꯜꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯤꯌꯥꯝꯅ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ STV पाव मीटिंग ताबिरिबा सिंह तराम नोकचरी हौजी पाव सनोन पिजरी मियाम की थबक तौनब थोरकपनि हाइबा मैरा पाइबी लुप कयाना मिखल मतमदा कैंडिडेट पाइबी ओन खिबदगी लमदम मशिदा मैरा पाइबी की सक्तम नोमो नोमगी मांगथरकपनि हाइना अमुकोगी वाइस प्रेसिडेंट PH नंदो लुवांगना ngarang मोइरांग केंद्र की ओइना मैरा पाइबी की लुप कया पुनशिंदुना सेम्बा मोइरांग केंद्र अपुनबा मैरा पाइबी इमा लुप साफोंबगी थौरमदा हाइख्रे मोइरांगी INA होल द पांगथोकपा थौरम अदुदा महाकना मखाताना हाइखिबदा थौदोक वाथोक कयादा लमदम अशिगी इमा क्याना लौरंबा थौदांग चावरबसो मैरा पाइबी लुप कयाना मागी कानाबसिंगना मांग थादुना थबक तौरकपा राजनीतिदना हेना माई ओनसिलकपा कया यावरकपना लमदम अशिगी दमकता सेमखिबा मैरा लुपसिंग मराई चाइथरकपनी नौना सेमलिबा मैरा लुप अशिना मियामगी दमकता अफबा तौरकनी हाइबगी थाजबा लै हाइखि ओइरेबा फिबम अखोय ngasi मैरा पाइबी सेममिबा लाइरिक तममिबा अदगी अखोय सूरी नोंनि पुनमसे अखोयगी तुंगजी पुनसिरि खदंग नुंगाइगे नुंगाइ फनि हिंगे हेबने अखोय पुनाइजे फनगे हेबने तगा लंबी अमगी नतगा डिस्ट्रिक्ट अमगी सेमकपा मैरा पाइबी सिंगी मराइबा मखोय मपांगनगी बफमसे मसिदे वहंग अमला इकम मतमदा इलेक्शन मतदा वहंग अमला अदुना इलेक्शन मतदा लापददी अखोयगी मैरा पाइबी म्यामसे कैंडिडेट पाइबी दुबनगी कैंडिडेट तुंगी अखोयगी फिराम से कटबगुंबा अथेन पोट कटबगुंबा अदोंदा हे सखिबदगी फजा फजा सिंगे मैरा पाइबी म्यामसे नपांग नपाक तानागा दुम थीबा खंगिदबो सुमाय हे याम तोबम यावे वोट अपाम अपाम बदा इमाय बेसिना पीबीयू वोट पीदबा यापवादे डेमोक्रेसी नि अखोयगी मिहुना लेबाक सिंद्रबनी मैरा पाइबी ओइनगा कैंडिडेट की युमदा अहिंग यारेकदना थोंगाना नाक नाखलप कोटो सुम तौरगदी मदुदी अखोय ngasai मैरा पाइबी हे फजरबा फिदम नफम चिंबा कनो सिस्टम से मसी हे मांगे मदुरनि मणिपुर हुजिक मैरा पाइबी म्याम याम कलमगा हुजिक मैरा पाइबी की सुम तम लेथरपगी तांगम लैसे थौरम अदुदा मोइरांगी निंगथौ के इबोहल सिंह मोइरांग केंद्र पुनबा मैरा पाइबी लुप की प्रेसिडेंट के पादंग देवी यूसेंग के प्रेसिडेंट सुनील कराम हेरिकॉन के प्रेसिडेंट एल रतन मीटै इप्सा के प्रेसिडेंट जॉय चंद्र अमसुंग UPF के प्रेसिडेंट W सेकंड ना मरोबा मियोसिंग ओइना सरुक याखे वांगांग खिबसिंगना फोंगदोकनखिबदा नौना शेमलिबा पुनबा मैरा लुप असिना लमदम अशिगे पुनबगी सक्तम सागतपदा चौबा थौदांग लौरकनी हाइबगी थाजबा थमनखि यूसीएम की प्रेसिडेंट सुनील करामना नौना मियाम ममांगदा सेमलिबा मोइरांगे पुनबा मैरा पाइबी लुप असिना लमदम अशिगी कानबा थबक क्या तौरकनी हाइबगी थाजबा थमखि लुबम सेमगा अखोगी मयाम ममांगदा सिनबसे सि ट्रांसपेरेंसी से अखोगी आरोन अथु लैररोय से ताइने बसे सिगी मैरालुप से अतैन सेमबसिन सेमबल लोरे एक्टिविटीज दुना सही मलाका नमय मपु कुमोने लुक्तु सेमिनेना अनम बतो सामन मनुंग द मौद्रा 99% तो सिगी सेमपका होना मैरान केंद्र की सुंबा मैरा पाइबी अपन लुबमा सेमे हाइदिसि दबु मैरान केंद्र द नतना हो सिविल सोसाइटी स्टेट लेवल थबक तौजरीबा मियाम पुनमुसिम कौरगम यावलिने मोब लिंचिंग की मायोक्ता मोरे पुलिस न सिंधुना मोरे टाउन मनुंगदा ngarang numidang miyam geba khongchat ama chatkhre khongchat aduda मोरे दा लेबा तोंगान तोंगान बा कम्युनिटी की लुचिंगबा अमदी थौपुबा कयासो सरक्या के मोब लिंचिंग तौबा लेबलसी मियोबगी पुंसी काय खुमनसी शांति लेने हिंगमिनसी हाबा खोलाव क्या लावखे मियोय लिसिंग अमा हेंबना सरुक याबा खोंगचट अदुगा मरी लेनना मोरे कमांडो की DSP थॉमस थोकचोमना खोंगचट असिना मोरे खक्त नतना मणिपुर की मफम खुदिंगमक्ता मोब लिंचिंग की थबक असे तहलरोइसी हाइखे सितंबर की तांग 2018 की दांग वारंग पुंग तरेत पुंग तरुम मखाई तरेत ताब स्वाइसिदा अखोइना मोरेदा मोरे पुलिसना लुचिंग जरगा मोरे की सिविल सोसाइटी ऑर्गेनाइजेशन मयामदा अखोइना हाइजरगा मोब जस्टिस की अगेंस्ट पीस कैंडल रैली अम चचबनी मसिदा अखोइ याम सक्सेसफुल होइना ngasi मी लिसिंग अमगी मथक्ता थोक्सरे अदुगा मियावगी खोलाउसे डाउन विथ मोब जस्टिस ना मयाम सिदा लाउपिगी अखोइ रैली से याम सक्सेसफुल होइना ngasi पांगथोक चरगे तै मफम मणिपुर के तै मफम दा पांगथोक गुमना
ngasi moida su sigi silent peace rally sing asi pangthok jab Amarom the mob lynching ki thabag asi Manipur da amuk hana thokalaroi si haina Thaubal Moijing da su lamdam adungi miyamna ngarang numidang khongchat ama chatkre Moijing Gram Panchayat ki Pradhan Member Singh Jila Parisad ki Member amadi akoi bada laiba club ki miyoi singa khutsam naduna chatkiba khongchat ado Moijing Awang Lekai Upper Primary School dagi hauraga Moijing Mina Bazar fauba khul asigi mafam akoi ba sin thungna chatke Moijing Gram Panchayat ki Pradhan Muhammad Washirna Abdul gi misi gumba matungda Manipur da amuk hana thokalaroi si Manipur gi praja khudingmakna mob lynching ki thabak chathararoi si haike lai hidreba faruk asigi particularly tawjabna chide ma kamari lainana mang da thokiba thogok kaya akoina thengna kare akoina pamjari ba ngasi gi rile asigi pandam di ngasi habe no mit asidagi Manipur da akoi gi mob lynching ase ngasi ba no mit asidagi laihan bidaba oirasanu haidana mapu da thoni jaba adugumlaba khongchat aduni haiba wafam ase goi thamjani Lising ani tara mangagi June gi tang kuntra da Nauremthom Khulem Lekai da Khulem Jiten Koba Myoi Amana Mahaki Makura Khulem Krishna Mohan Nongmaina Kaptuna Hatkiba Amadi Khulem Priyo Vartabu Sokhan Kiba Thogdok Adugi Matang da Chatharakiba Case ki matung ina ngasi Khulem Jiten District Session Judge Imphal West ki court na Mara Lere Haina Lauthokre Ngasi Chera Court Complex Laiba District and Session Judge Imphal West ki court ta Jiten bu Kuntaret Arms Act ki matung ina Mara Lere Haina Lauthokhibani Lagliba tang kunda sentence hearing chathagani hairi Panbayai chahi asigi July gi tang kuntaret tasu Khulem Jiten hariba miyoi asina mahaki makura Khulem tombabu Langol Game Village ta nongmaina kaptuna hatkibagi thogdok amasu laikhrabani Farjol District ki Sanbon Khulda chathariba lau pathak ki matau tamduna Manipur gi mafam khudingmakta chatharabadi Manipur asi organic state ama oirakpada yamna thuna mai pakani haire hiramasida report ama Farjol District ki manungda leiba Mizoram ga thangnaba Imphal dagi kilometer 400 rom chatlaga leiba Sanbon Khul asi paktakna na sing thaduna makoi gi hingnaba lambi ama oire kun asidagi yamna tamjaningai oiba amana mafam asida kun gi authority na mahi marong thabada makhal amatagi chemical fertilizer sijinaba yahandaba asine Sanbon Khul asigi mahi marong thabagi mawong matawasi Manipur gi chingi saruk singda thariba mafam singda matau tamlabadi Manipur gi chingi saruk ayamba Organic Hills of Manipur haina sakhangba yabagi thajabalai haina organic expert singna mot piri chemical amta sinadana makoina health to sukai dawa environment su ngak na chatpa suma phibam ama leirambase masida phidam naba mama woidana lawmi sinmi sida chathariba niyom niti punamakse masina role model haibadi atopa mayam sing sina matok tamdana akoina tamna thamiba mi yeng Manipur Organic Mission Agency gi entire state se nong natraga nongma organic onthokpa haiba akoi gi phire akoi gi manglan se masi phangbada yamna thuna phangnongani mafam asidagi pothokpa singi pothok yonpham leitabadagi sing thaba lawmi kaya sing thaba fawba tanarakpadagi pukning hantharakpana kum kangba fawba mamangda yaukhre sahi kaya su sing tanthokta thamba yaure Manipur Organic Mission Agency momana Sanbon Khul asida yauraktuna makoigi awaba kokhangani haibagi thajaba pibada nungaiba fawi haina lawmi singna phongdorakle We have no marketing. We are very difficult. Chahiya hum gumba manga gumba du zon ningai lete. Adu matam da ek hoina difficulty jam leibani nako. Adu ne majang silchar khoi dagi lakte redi loning ba mi lete bani asi zon ningai Manipur sarkar dagi lakte redi ko ek hoi kamaina zon thoke do bani thawai hoi bani nako hojik din sarkar na jingbi redi ek hoi ja moi gi mathakda sarkar gi mathakda ja maharau bani Sanbon Khulda chathariba lau pathabase Manipur da natana North East State singna tamjaningai ne mafam asida organic ki central sponsor scheme kanaba phanganbaga loinana organic ki pothok handuna makhoi gi pothok malem gi kaithil da yohanana ba momana singani haide village sigi akoiba amadi mafam sida thariba singsi organic ki scheme makhasida central sector scheme makhasida aikoina hairiba khunchi su soidana yahollaga leiriba khunja singse
ꯃꯈꯣꯏꯅ ꯁꯨꯖ ꯅꯣꯝꯖꯔꯤꯕꯁꯤ ꯍꯦꯟꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯅꯕ ꯑꯣꯔꯒꯥꯅꯤꯛ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯂꯥꯏꯟꯗꯨꯗ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯑꯦꯄ꯭ꯔꯣꯆ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯦ organic haidna branding tawraga thadokpa yanaba phibamse akhona soidna singani hainaba lei afaba sinjak chabna afaba hakchang ama oheli organic mission manipurna changsiliba manipur organic state ama ohenaba hariba pandam asi asigumna kunja singna paktakna na manipur gi chingya tamya khudimakta organic farming mongda chatharabadi manipur nomata nongmadi sungjo soidna organic state ama ohenaba honabada achobu mateng oigani haibasni ISTB pawgudamba L Ajit Sharmagaluna Paudam Jariba Korakum Nauba Sanborn Federal District G Jiteshwar Sharma Amadi T Satis ke asi bahakchang sinagada bani TH Prem RK Ranal Amadi Naubi ke Aron Bamihat ki matangda independent body amana thigat hallo Athuba matamda chumba wile fanghalu Armed Forces Special Power Act lokto o haiduna ngasi su khuyathong amadi elangwam lekai da wakat mifam chathakre Khuyathong Pukri Achoba Mapal da Thangmaiban United Club Amadi Thangmaiban Maira Paibina Sinduna Chatakhiba Wakat Mifam Aduda Thangmaiban United Club ki Vice President Pratap na Afas Pagi Marumda Mibu Pharaga Manghanba Haibasi Yaningde Lengak na Thuba Matamda Achumba Wile Fanghanbio Haike Maitei Bazati Hidi Hoi Tasena Ekoi Asiba Buyam Nikai Kumna Adu Saru Masetam Tour Sumayunda Maki Mama Passing Masin Nafs in the Fangalang Hagadabani Adu not an armed process power Ekimarunda Bharat Sarkar na Thadupa Army Sina Makoi Farga Makoina Makon Kandra Mahangi Kenose Matunda Amuna Todunaba Ekoi Asi Manipuri Miamna Pare Amatalomina Apun Magi Pangalama Sagala Kanda Teno Matutai Natragadi Matunda Manipuri Pikrabazati as Mang Tai Malem Mutkiba Yana Brahmapur Bhagyavati Lekai de Laiba Guru Mayum Tharakshana Devi gi Yumgi Geta Ngasi Ayuk Pung Taruklong Taba Matamda Chinese hand grenade ama leiramle Grenade adugi manakta last warning ni numit mangani gi manungda contact tawra o Bobby KCP Noyon haina ibache amasu thamlamkhe Paugi Mer Tatna tema break ama Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu August thagi GSTR 3B return file tawbagi aroiba numiti lakliba September gitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Medillion Ambulance Services Manipurna miyamgidamak hodokchare 24/7 ambulance service masida hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tawbiyu amadi call tawbiyu Medillion Ambulance People Ambulance Breaking news, Overseas Point in Imphal is about to change lives for many in Manipur. Overseas Point provides all you need for world-class education and jobs in advanced countries. Dr. Raj, the Canadian immigration consultant, is now in Imphal. Visit Overseas Point for a free assessment and first consultation today. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Breaking matunda taram nokchiri hazima khata babao. Meet the real side and fictional passes hyper team da Manipur da han bana loktak pata landscape theatre platform ama semgat naba wakhalol da numit nifu mangani chupna chatagada ba loktak landscape theatre performance project ki workshop ama ngarang takmu da leba floating platform da hudokre
Floating Hut Repertory Theatre na sinduna pangthokiba workshop hogdokpagi thoramda BJP ki Vice President M. Ashni Kumar, Theatre Director Buddha Chingtham, Manipur State Kala Academy ki Secretary L. Sekhorje, Theatre ki Actor Director Chingtham Banikanta amadi Costume Designer Laishram Sarat Kumar na maroiba miyoi singwena sarukya ke. M. Ashni Kumar na Floating Repertory thangana paikhalakliba thabak asi afaba khongthang amani. Manipur ki culture bu mipum tingna khanganabagi pandamga loinana paikhalakliba shida loktak ki kanabasu honaminasi haike. Ha sing asigi talent sing se koina harness torokanda makhal makai kai cultural activity kaya koina promote tawda makoi wachum lambida changhal laga koi landamasi masak taksi loktak parasi asengba Manipur ki sakaini langaini amsung maruina culture ki horuphamni haibado prithibi miyamna masakta na bakoi honaminasi. Theatre Director Buddha Chingtham na hana chatnariba theatre gi mong matawdagi tonganduna Loktak Patta Sanagadurba Theatre gi anopa mahau asi Pitribigi miyamda khangangani. Chahi chupa calendar ama semdoktuna Loktak khakta da yumfom oiba drama sing miyamda utkani haike. Theatre projects the Togodushi Loktaki Tongan Buari sing Kaptamak Sanagadumba Aduguba ada placing equina Tamgani. Placing a equina Sahigi equina calendar semdana Sigumba Matamda Sigum Sumba Sigip Gano Set Loktaki place Legane Equi Miam the Kangani. Patanjali Yuba Bharat Manipur Bharat Swabhiman Trust Imphalis Amadi YAC Kaibi Kumudan Directorate of Ayuska Kutsam Naduna No Mugabalim the language camp Ama Imphal Iski Kaibi Kumuda de Laiba Multi-Purpose Hold the Pangtokre Ayuski Director Singna Saruk Yaduna Chataki Bat Lim the language camp Aduda Hidak Langtak Sing to Lim the Fanganki Patanjali Yuba Bharat ki Stet Hat Sago Sem Prameshona Ayuski Lying Pataki Kanabasing Miam the Kanganaba Game Asi Pangtokpani Haike. Director of Ayush Lankan ki medical team singa khosam naraga laikai khungam sida masamu fana lainabagi wakhalonda amadi samasta laina tina ka adi ngakthung no bagi pandam da khoina ngasi bokta yoga sanhanduna yoga na masamu bu ngakthung handuna afaba laina afaba masamu afaba mi mo oina ba amadi afaba laiba mo oina bagi pandam da changchin ba khongtha ma oina ngasi one day free medical game se pangthok chabani. Lamlai Municipal Council, Lamlai Students Idol Club, Amadi Khulgi Committee Yauna, Maira Paibi Singna, Patanjali Yuba Bharat Manipur Bharat Swabhiman Trust Imphal Iska Kutsam Naduna, Lamlai Delaiba Purai Romba Laibung Amadi Saklubi Laibung da Uchara Kya Thakre, Patanjali Yuba Bharat ki Executive Member A. Devena, Malimge Ainga Sake Kalkai Tharakli Bashi Kanana Bahotna Bada Akoi Pumna Makna, Uchara Thazin Batangai Fade Haike. Manipur atmosphere gi adugumba yamna akanba sekseng mapirpa masi kitang ngakpa ngamgadra haiduna akhoi yoga Bharat Manipur amadi koi lamai development committee lamai idol club amdi lamai mara pai bising na sin ngasi usa thabagi thormasi pangthok jabani miyam da apin tongning badi anga ama pokpo kanda usa ama thabiu usa sina angang dugi memory ji ohore adu natadana ursa si thabjina angang ji akhoi gi Manipur de leba atmosphere gi KVK Thawbala Manipur Small Farmers Agribusiness Consortium ga Kutsam Naduna, Lomi Shingoiba, Numit Humni Chupna Chathagadaba Training Program Ama, KVK Thawbal ge Training Holder Hokre, Lomi Sing the Putokli Potok Sing, Market the Karam na Miam na Pam na Potok Hengani Amadi, Lomi Shing the Henakana Fangan Sige Hyba Pandanga. Pandam da Pangtopa Training Program Hogdokpagi Thoramda National Institute of Agriculture Marketing Joypurgi Deputy Director Dr. S.R. Singh Manipur Small Farmers Agribusiness Consortium ge Project Coordinator MS Khaidem Amadi KVK Thawbal ge Scientist Dr. Jesma Rani Sarang Themna Maroiba Miyoi Singoina Sarukya ke Project Coordinator MS Khaidem na Lomi Shingna Puthokliba Pothok Sing Market ta Miyam na Labor Watpadagi Thengnariba Khudong Chadaba Sing Kokna Naba Training Program asi Pangthokpani haike Market oriented food will be out of Karabamatana, Ramana Taraga, Karikotu Taraga, Ramai Mobility, Chimbo in a Pandality, High Budi, Chimda, Packet of Chimda. Indian Red Cross Society Manipur State Branch Sinduna Asagi Mangal Haina Mingthonba Anisuba Feeds ki livelihood program amangasi MG Avenue de Leba Red Cross Manipur State Branch ki office de Pangthokre Thormaduda State Branch ki Vice Chairman Narendra Ningomba Honorary Secretary Dr. Y Mohan Amadi Project Director Premjit Naroibomna Maroiba Miyoi Singoina Sarukya ke
Premjit Naroibamna state asigi khangatlaba lukrabising HIV/AIDS amadi cancer ga mari leinaba mioi chamaga nipalda mating piduna masa masa ga chanaba sinfam tawba ngamnanaba thawrang ashi pakhatpani haike. Red Cross Society na we khangalaba singa siga lupa 48,000 ki total grant oiba masana pamjaba business ta akoi gi mana pamjaba se hotel phamba dukan phamba punamak ade phi saba akoi polam sing oina piga da 48,000 gi amhona singal aroi da ba akoi makoi gi hingjaba da mating oina na bagi da makta piba sigum laba program ni 2016 dagi packet phojabani adu 2019 da ahan ba project asilo singani asi haiba singing manung da punna beneficiary changwa da kana basi phangani hauji ahan ba phase da beneficiary ni phuni thoi da koi kana basi pikre aduga hauji ki ani shibo phase asida chamaga nipan da koi beneficiary gi kana basi phangani. Voluntary Donors Group Manipur na sinduna ngasi RIMS ki transfusion medicine da idan tawbagi thawram ama pangthokre. Miyoi kuntra na EP ki Donors Group ki secretary E Lokendro na miyam na igi darkar lerakpa matamda mating oinana ba pandamda ngasi gi idan tawbagi thawram ase pangthokpani haike. Lamphel ki RIMS complex manung da leriba Lamphel Rongway Baptist Church amadi Lamphel Baptist Church ani SDO Imphal West na hokiba September gi tang mari da notice thoktuna eviction tawragani haiba order adugi mayokta Tarun Community Hall da miyam na yaning da ba phongdokre. All Manipur Christian Organization, Manipur Baptist Convention amadi Rongmai Christian Advocacy Council na punna kutsam na duna government ki order adugi mayokta leiduna wakat mifam chathake. Mifam aduda Supreme Court ki order Manipur Sarkar na ngangna chatkadabani haina davi tawke. All Manipur Christian Organization, Manipur ki President Rebel S. Prim Wi-Fi na mafam masida Church Leirakpa Chahi Kuntaruk Hele Leriba Church asisu Hospital asida thabak toriba staff sing amadi mahiroi sing na lining pam oina sijanabani. Manipur Sarkar ki makhada leiba office sing yauna Chief Minister ki Bangloda Laishang kaya leire hairiba sing asi thugai gatoribra. Handak Sarkar na lokalagliba khongthang asi laibak thibani ngammi haiduna makhata na thabak lokalaglabadi madugi mayokta khongjang changsinba nattana upai leite. Sarkar ki order handokpiu haiki. Christian nadi kadongai dasu agitation pamde irang leitana na bagi namakta Sunday khudingi adugo weekdays da partner tawrak isor khurmaga leiba ekoi Christian kangbu singni irang pamdaba irang leitana na bagi namakta ekoi gi ngamjaba honaba sida ekoi busumai na singnar pa basi ekoi na yamna laibak thibani na lojei hanna request tawjaba sifabu da kargo namna sidokpa ekoi na ngamya tu na sidokpa taba adu de ekoi ju choice leite ekoi agitation do dumchang batabani akoi madu chuktaw tawning de adubu circumcision na yadrabadi akoi madu tawba tabagi matang laay madu makti yohan biganu yarabadi order se handok piyu Hazirab de mariba pau amukana. Rajniti dana hena mai onsilakpa kaya yaurakpana lamdamashigi damakta semkiba Maira Lupsing marai chaitherapani haina amuko ki Vice President PH Nando luwang phongdokre. Amasong Manipur mob lynching ki thabak chatharoi si haina more amadi Thawbal da ngarang numidang miyamna khongchat chatkre. Pau bigyan ayos sim na pijaba pau matang asyat lesin jere biyang tabi ko singbo mukha na karam jere.